Eric oi, nangonda na inhaise. Millie, hoida, hekta hairage. Eric kaino, asinupi sibu sonoga thung majalo. Millie, mamitu isilaga yam thuna haire e. Eric, ay nang bunung siye, ipani khangarase. Eric tu, karimta khumdi, pisum anida sup aga yengi. Millie, karisu khumlak tabadada, tamna mamit pang thore e. Eric ti karimta thausadana khumla e. Nagi dubai ngoda propose tawri ba kaiduro. Noina khali se propose pu tawradi yarani sini ne ha. Propose tawgi khaladi nangna sahana yengkho. Aduga ne simaga khangu hai. Ai nupina wakal thenba ngaihaki panglai da leiba mi se yam hainade. Ai nang kanano haiba khangba nate. Adubo nangi attitude to. Aduna nangse karamba mino haibado. Ai irai laina adum lamba phangle. Amuk ana aigi mangdane nasak tu la kanu. Sumaina fazana hairisida gyan tanasine. Millie mafamduda fanthaba tawdana kap tuna chele e. Aduga bus manungda kakhatuna kem tawdaba saraga phammi. Leslie su kakhatuna Millie gi manakta phama e. Aduga asidi ai gamta ngairamdabane ba. Millie nungaitaba singdulo sinduna adum tumina lei. Leslie Millie na leiramliba mawongduda yam chinglana nang kaidoba yaurage. Nang nasangamdabra. Millie, Leslie na hangjilakpaduda hena mabungning nungsirura male mapira chele e. Leslie, oh, hairauda, kaidawrage habane, nasangamdabra hairaga. Kaida ngamdrino base, hairauba. Millie, mapidu chadum taraga, kem tawde haiba. Leslie na sum hanjin hangakpaduda, Millie, akon badadi makhol thokna kapthora e. Leslie yam pakhatna as Milia mi atai loini yengnare ba to se atai bus duda faminari ba singdusu ani duda loini yam ngakna yengi Millie kap ngang tawraga haire e ai gi laibak se othokna su thi ba jani ko Leslie mana ngang liba singduda gyan mamladuna amuksu hangi adu bo kaidawrage ba khari tawba yawrage ba natraga na note tawbada ozana chaire iraba Millie Nate. Asi hairaga amuk hik launa kapthora e. Leslie, aduna tradi ka hinoba. Millie Eric na. Leslie, Eric ki maming palakpaduda chingnarap tawraga hangla e. Kay hailay no mana. Millie handagti mapido taythok na haire e. Kasi to, ay na ne. Leslie, kay dawra ba? Millie ay na ne, nung si hairubada, mahalo ne. Asi hairaga amuk mapiga sadum taraga kapthora e. Leslie gyan tare, Millie na haining libado, manungairaroi khanduna amo haire e. Hera, mahada nupabu loirabasi mangaire he, kemta khalunuse, nupabu bhari talay kaino, makaktaro, hadogibu kemta khandano, nangi damakta airerisidi. Asam na exam loikibagi, vacation thaba matamni. Leslie amadi Poiraiton phone na wari sanarami. Poiraiton na ado thothoi ai hayeng do yaragadi ngantana laknabo honarage. Ai sune ngahakta fawa kaithokpe ek sangdeba. Hojik sudi thari kansidane nangbodi amuktang unage na khanbane. Ado sangdadana dum laireba. Leslie do no fet tawraga adogibu konane lising lak unarasu adum yaida. Aidi sumaina marak tawina paw phawnabase unabase Sinabu hena nungai, sinasu nungsiba hengatpagam tawi. Poiraiton na, nangi sidi hayengwai ne, adum paw phawnaradi, ai kase mirai birakadaba maliko. Leslie, chohe, adumaina ga tawbido manbra. Poiraiton na, is adumaina ga tawradi nang hingdredana. Ado ai mamana kaure thamage ko. Leslie su,
Rani chak ising chabagi konlik singdu loisin hairei. Nongmata koithobadi yabani moi pabungsu. Thabak ana tauringaidane nongmagi sum khuijilai. Punsigi harau tayamba singse fangdringaida punsise loisinkhidoribra kaino. Tomchau magi wahaiduda nokfet tawraga era mama kaino ne nang ngasi aduk yamna harauna tamlidubo matamna yadabagi ni kaidorage nangbo sangba kanda adum charidu mangairedana Rani yamwarona chumdro yumsiga klinika sina loire suti phangena karibu nungairige ba hanage hamo adum tomchauna as mama yare nangi maraido khanglapaga ngamba janate hayeng holiday oirikan sidane chalurasi Rani ngasaidagi sauramba maithomdu haifet hanjilaga nofet tawraga ado kok ngasaina haibadu yadro moi pabungsu tumbina batawbiruro tomchau yengun he tawrise onthokpa nupinidana asi hairmaga tomchau su tumnaba haiduna changkhre asumna numito hawkhre haina khibagi matung ina poiraiton Leslie bu lawbala e ani du punna fast food amada changla ami Poiraiton Thoi kai lause haino Leslie aigidi yada yayi da poiraina pamba Poiraiton na adudi ibani na hek chabada adoina dum lawrasi ko Leslie su adusu yai Poiraiton chana basingdu order tawramlaga famdara e Leslie na ngasaidagi munna yengbaduda haifenu aga haira e kaidorage ba nangna ngasaidagi chadugi yengidubo Leslie pisum anido kitang suklaga yamunna yenglaga hairei ta poirai nang yam wabra poirai ton yam nungsina Leslie gi makokta haifet nalaga kaidorage ba thoi ngasi nangna to yamna emotional oirei sibo Leslie na hairo haiba poirai ton kaino ina haidu sibo Leslie makhotuna poirai ton gi mamai duda pairaga ta poirai nang hanadagi nayang yamna kangsilame yam waba male 12 exam su kuidrabanina lairikpudi paramgani khange ado changnaina tumgadaba changnaina chagadabani ko poiraiton haigumdana school gi amu coaching gi amuk nangnaba tawba aduga masagi amuk honabaga ngahakta fawu pothaba sanglamde asina maram oiduna chawna honglakliba maithongi mami adu ubagini poiraiton yam thajadana hairakpaduda haifet ngakna aidi nahan ke khalude aigi thoi sidi gyanam tarama bazanina poiraiton do si hairaga red polythene bag ama puthorai aduga Leslie da pirai Leslie kainu sibo asi hairaga polythene bag to hangdoke tawi poiraiton makhuttu tafarai sidhi yengano ba horena da yengadaba Leslie as yengninge ba da poirai kainu sibo poiraiton do no aga o horen ko ne yengo ba kaino khangdise maramukpane base Leslie do order tawgiba sapo singdu puthoraktuna ani do puna chamina ba hore tanjadu da Rani amadi tomchau su machadu na changliba fast food da hek changla e aduga makoina famliba dugi hek nakanda famthara e poiraiton wakhalda as loiredana kadom dagi no khoi maga pabunga sibo chidi kamai tongne Poiraiton makhotuna mamai do khallaga lei madu ubada Leslie na da poire kaidorage Poiraiton masado ithak thakana as kamnate da Leslie masaidagi kam chadriye ithanda sum charaga leire base char oda poiraisu Poiraiton au Rani amadi tomchau su cheptha yengi adubu Poiraiton udaba saraga mamai do lo na batawi tomchau asibo ko shana natro Rani na amu manida ngasai set kiba dress to maknida sisu tomchau amu machanupagi gari du khamaga leirambado mu urai tomchau do nokthораga his mama ai bab tar he nangsu prop chasilu thokna batausi Rani na ngai khoi imaugi masaka se yengkhige phajana ai bu jangsilaga oina unarubana phadu jala ne moi pabunga nang hak phamlamgera ai imau se amukta unarukhige Tomchau mama nang se othokna gyan ta de da ko nang na kamaina jangsilaga unaruge hairibanu ne he angang singse ikai khina bro kana dise sasa charo thokna batausi Rani na hoini chumine du so Leslie amadi Poiraiton
Pulap faminabanina Leslie su uribani makoina lona yenglakliba adubu mahakti khangjaba nate aduna hangjarei da poire asigi ahlani se khangnabra Poiraiton do lalat tawraga khangdeda Leslie di Poiraiton hoigi mama mapane haibadu khangdabanina o ngasaidagi sum yenglakpadu da hangbanida Poiraiton na nang fajabadu da sum yengjari wamni Leslie no fe tawraga aingondagidi da Poiraina heli siti fajaba kanana khangni nangonda yengboiramadi iya nupa hoijaningi kaina Poiraiton kaidagi wan hoi aidi oirmoi nangonda oiramni ba Leslie ani dana yenglakpaduda mahakti khangdabanina nokfet oina tawsili ngaihak leiramaga rani ga tomchauga su haugatuna thokre moi hek thokhibaga Poiraiton haujikta saning tana sordu hondokjarei chadradi kaidore sasilodana Leslie pukthale ngasaidei thandana sum charaga leiraga Poiraiton ngasidi nangna chatningba apamba Laining Bakaika, Loina Layer the Bunny, Karambahana Chasikido Kalo. Leslie Yam Harauna, Adudi Sopping Hana Chantorese, Aduka Amukala Agiboko, Chatka the Basindo. Poiraiton no aga, oh, Laose. Leslie Su, Rani Amadi Tomso Su, Wari Sana Duna Changa E. Rani, Ontona no secret the Imodo, Masak Namarola Manu Siriba, I Dazimapu, Imo winning like Limimo Pabunga. Tom Chongna Nang hek ngang thorok pasina aboko nang danatin he aisu imau isu kaido pamli bani ne he adubu pamli haiduna ne matang matam yengtaba yaba nate ne Rani na o aidi ne ado daga khangde sanagi 12 exam se hek loibaga ne imau do sida pusila o hairani sida puna leijaraga ne puna makha muk tamthahalaga loire Tom Chongna hai nacha daga hairunuko Somdana Leslie makutu phauba paiba chandaba makai ngasai leirakhiba mayamdu puduna magi rumda changlai aduga leirakliba mayamdu magi phamung mathakta pulap thamli Leslie as yaman khrene tawrisi paisa su loi loiramani ba aina dibne yarni na haijabani ba mana karino paklai de hek laiba ai busi mayam se mama na hanglaga kamaina khumdurino ba hana kai dano losil hawdadi yaroi sidi Leslie tapna leirakliba singdu mathang hapchili aduga ngasai red polythene bag ama pirakpadu amuk hangdoktuna yenglubada khanglaw lawrai OnePlus 85G aquamarine green Leslie nungairibadugi mathakta amuka hena nungairi phone du hanglubada simsu activate tawraga haptuna leirami adugi sumathakta mahaki contact number su save tawraga haplami Tanjaduda Poiraiton ki kola Leslie do phone do paikhatli Hello da Poiraiton Kamai tawge agi surprise gift to Leslie yam harauna yamna pame thank you da Poirai ado mathangdadi sumaina mayam pirakanu ba ai heart set pokhai gi tawe bako da Poirai su paisa loina loiramani Poiraiton na ibani di unabasu pakna phangde aduna ne nangi aningba pambasune naning thungnaba pakna thokpa ngamdreba aduna amumu unabasida ne nangi naning thunghan bai base aigi sui thongna tabrane Leslie hoiba adobudi chumme ba ado mama na khangladi aingoda khonthi chadoini khanglaba ado kaigino ba phone se atangma piraisi ba adum ahongba ma pira su yabadubu Poiraiton o kaiso tangba nate leiringai dane khara phaba ma leihobusina fadro Leslie adobudi chumba Poiraiton na ado ai thamage ko ai lairik toru khige ba horen tomam daida text toru amage Leslie na hoi bye bye phone du thamna kre Leslie anoba phone du dasu hanagumna my heart haina sip tawsili aduga magi tawgadaba thabak singdu tawkhre Poiraiton chaksana ba haiduna kumtharai Rani amadi tomchau su kamta khangdaba saraga makhoi gi chapam thokpadu charaga lei Poiraiton wakhalda khalli ngasai gi do udi uhawdraba male kamta hairakti sina takpadi hoida ai gi khufamduna khangdabagi chance di yamna lei asumna numit kharani haukraba matungda holiday loinaduna school ka ba hongna khri
ꯃꯤꯂꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯦꯔꯤꯌꯛꯄꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯥꯝꯖꯔꯨꯕꯗꯨꯃꯗꯤ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯐꯅ ꯄꯥꯝꯖꯕ ꯐꯅ ꯌꯦꯡꯅꯤꯡꯂꯕꯁꯨ ꯑꯦꯔꯤꯌꯛꯀꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯨꯕ ꯉꯝꯗꯕꯅ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯅꯤꯡꯗ ꯐꯝꯂꯝꯕꯗꯨ ꯐꯥꯎꯕ ꯍꯟꯗꯛꯇꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯐꯝꯈ꯭ꯔꯦ ꯕ꯭ꯔꯦꯛ ꯇꯥꯏꯝꯒꯤ ꯃꯇꯝꯅꯤ ꯃꯤꯂꯤ ꯑꯃꯗꯤ ꯂꯦꯁꯂꯤ ꯀꯥꯟꯇꯤꯟꯗ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯦꯔꯤꯌꯛ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯤꯟꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ ꯑꯦꯔꯤꯌꯛ ꯑꯃꯗꯤ ꯑꯇꯩꯁꯤꯡꯗꯨ ꯃꯤꯂꯤꯅ ꯆꯦꯟꯈꯤꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯦꯁꯂꯤ ꯃꯤꯂꯤꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯦꯁꯂꯤ ꯀꯩꯗꯧꯔꯒꯦ ꯃꯤꯂꯤꯌꯥ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ ꯃꯤꯂꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅꯦ ꯑꯦꯔꯤꯛꯀꯤ ꯃꯃꯥꯡꯗ ꯁꯛꯁꯦ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯏꯀꯥꯏꯔꯦꯗ ꯑꯩꯒ ꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗ꯭ꯔꯦꯗ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯔꯦꯝꯅꯈꯤꯅꯕꯅꯤ ꯂꯦꯁꯂꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯨꯕꯣ ꯁꯦ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦꯁꯦ ꯐꯖꯅꯅꯦ ꯐꯝꯃꯒ ꯋꯥꯔꯤ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣꯕ ꯀꯥꯟꯅꯗꯕꯗ ꯍꯦꯟꯅ ꯄꯪꯈꯟꯇ ꯈꯟꯖꯤꯟꯒꯅꯣꯕ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯦꯜꯁꯨ ꯇꯥꯈꯤꯕꯒ ꯑꯣꯖꯥꯁꯤꯡꯗꯨ ꯆꯪꯅꯔꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯏꯂꯤ ꯑꯃꯗꯤ ꯃꯤꯂꯤ ꯄꯨꯟꯅ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯝꯃꯤ ꯂꯩꯃꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯡꯊꯤꯜꯒꯤ ꯇ꯭ꯌꯨꯁꯟꯗꯨꯗꯤ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯏꯂꯤꯅ ꯂꯣꯏꯔꯅꯤꯌꯦ ꯍꯟꯗꯛ ꯅꯕꯦꯝꯕꯔꯗ